Arambai News Guwahati Tamilongi Pau Tawiriba Singbu Ihan Hanbu Maktada Jingangbam Suzidrani na Kurumjari. Hosing Asigi Samlapa Mariba Pau Sing Lobirasi. Asamda Kundariba Manipuri Sing Mitei Meye Kangan Hayanabagi Pandamda Milal Mayailuishang Kanglai Paki Handak the Nong Nasem Kiba Milal Asam Panagi Luching Purel Seram Herazita Maki Taudang Kusinakre. Kanglai Paki Luching Purel Kaidim Ingo Cham Mitei Amadi Secretary Nongmai Lembi Leimana Asam Panagi Luching Purel Seram Herazita Milalgi Uva Tabak Thoram Sing Asamda Mai Pakna Pangthuk Nabagi Achetpa Tazabaga Loinana Taudang Kusinaki. Asida sunatana makata na state asida mitei mayek paksana tamba hongnanaba milalgi tongan tongan ba hiram kayagi matangdasu marik chumna wari sanakhi. Herazit na haikibada Asamgi khun mitei amadi mitei pangal singna khundaba khun singda mitei mayek asi khangan haihannaba milal Asam panana atuba matamda hotnaragani maramaduna milal kanglai paknasu angamba mateng pangbiyu haizakhi. Kaidem Ingo Chamitena so Angamba Mateng Pangani Habagi Achetpa Tazaba Fongdoki. Kusinabagi Toromasida, Herazit Kaloyana, President Kaidem Ingo Chamite, VP Waikom Gojen Mite, Secretary General Langulzam Nomailembi Lema Amadi Secretary Finance Maibam Indrajit Maitena Maroiba Mitung Sing Oiki. Mitaina Hindu lining low dringai Yammak Angan Bamatam the Palamba, Tona Paraba, Mitaining Tosingi, Mitam, Mapam Java Yinglaga, Atumatam the Kinaba, Paliba Lengagasina, Hotnabiu, Haina, Southeast Asia Cultural Organization, Sikona, Praise the Tadorok Pachirol Amana, Pongdorakle. Mitaina Hindu lining low dringai Matam the Palamba, Tona Apunba Ningto Masingna, Hindu lining Loramba Matam the Palakiba Ningto Masingdagi, Helibani. Ngasigi mirol na akaw porei chan kraba matamamada miteina Hindu lining low dringaida karamba ningthorel singna thona phana palambage habisi hogzik kana amatana thigat nadre. Southeast Asia da ningtamna amadi thona leina palamba adungaigi maitegi thona thosil sing adubu kawhallaga thaidоклага amadi namtharaga thambadawna tawrakliba se hojikti aikhoi khudingmak mikap thoklabadina makhoigi damak saktam mitam kinpham thoi haibagi wafam lubasigi secretary publicity thangzam inaungcha na thadorakpa chirol asida makha thana phongdorakle. Patriotic Writers Forum Manipur na Ihan Hanboy na piba Dr. Thiam Suresh Literary Award Englishingini Kulhumdoi Sagnaraba Aiba Chanalukhoida Piragani. Health Services Manipur gi Director Oiramba Dr. Thiam Suresh ki mingda maki imung manungna kachava award asida seloina lupalising tara inafi ama saktakche amadi memento yauri. Lagliba me ama kisham patalaiba bankitol da pangthukadoriba malemgi sinmisingi numit Tauramga Mari Lena Mana Asi Kushinaragani. Amuko Amadi Manipuri Literary and Cultural Forum Tripurani na Kusam Naduna Tripuragi Khowai District ki Manipuri Singna Kwaidagi Hena Kundaba Mapam Amawariba Gauranagarda Nupilagi Mitam Ama Jaliba Tasigi Kuntrada Maikum Hangdok Lagani. Manipurgi Mapan Lamda Ihan Hanboy na Kingadoriba Nupilagi Mitamasi Amukogi President Heroism Nando Luwangna Maikum Hangtokani. Association of Manipuri Diaspora Aman Ladies Club ALC Pune na Sinduna Sajibu Cherauba Englishingini Kulhumdoi Thoram Hokiba April Kulhumdoi Nomaizing Numitta Pune de Leiba Don Bosco Youth Center Korgaon Park Pune da Pangthokre. Pune de Leiba Manipuri Ahalaman Singh Mahairoi Singh Amadi Angang Singh Nasu Thoramasida Saruk Yaki. Hianglam Kendragi MLA Dr. Y. Radheshyam Amadi Mumbai Manipuri Association Dagi Lakiba Mihut Loi Singsu Thoromasida Saruk Yaki. Khongzom Lanfamda Tawaina Ponta Pikraba Measure Pauna Brajabasigi Mamida Haikat Lekat Tamduna Ikai Kumnaba Mayamna Utki. Aman Ladies Club ki President Pramodini Chanamna Lakiba Miyambu Taramna Oki. Cheraubagi Lai Chagluk Thava Angang Amadi Nupisingi Masana Kaya Loidana Hausi Sinduna Harau Nungaiba Thorom Ama Habadu Ohenki. Thoromasida Mateng Pangbirakiba Sponsor Singh Habadi 3 CIT Solutions and Telecom Private Limited, Jakti Digital Media Service Private Limited, Guwahati, Universal Bookstall Pune, Meira Food na Chingbada Memento Piduna Tawimal Kangbasu Utki.
ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯣꯏꯅ ꯑꯃꯟ ꯂꯦꯗꯤꯁ ꯀ꯭ꯂꯕꯀꯤ ꯅꯤꯡꯉꯣꯜ ꯑꯃꯗꯤ ꯏꯆꯦ ꯏꯆꯜꯁꯤꯡꯅ ꯂꯥꯛꯄꯤꯈꯤꯕ ꯄꯤꯕꯥꯁꯤꯡꯗ ꯉꯝꯖꯕ ꯈꯨꯗꯣꯜꯄꯣꯠ ꯄꯤꯕ ꯍꯥꯏꯕꯗꯨꯅ ꯑꯣꯏꯈꯤ꯫ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯄꯥꯎꯁꯤꯡꯗ Prime Minister Narendra Modi na Brahmaputra Turelgi Makhada HDD method ki kuthangda inchi kunmarina diameter oiba natural gas pipeline sarduna Northeast Gas Grid Project ta yamnamak achouba milestone ama yungba ngambagi damak thagatpa phongdorakre. India da khwaidigi sangba amadi malemgi manungdana anisuba khwaidigi sangba hydrocarbon pipeline river crossing sembagi damak Prime Minister na masi khudam changdam ama tungda adum oiduna lehoragani haina apenba phongdokhi. France chathariba multinational exercise warrium da Indian Air Force contingent ki saruk amu oina Indian Air Force ki ahanba Rafale combat aircraft nupi pilot Sivangi Singh su saruk yakre. Panbayai Indiana ihan hanboina lebasigi mapanda Rafale aircraft exercise ki damak thaki. Indian Air Force na nupi fighter pilot ama ihan hanboina international exercise ki damak chaliba chahi asigi January thada squadron leader Avni Chaturvedi su exercise dharma guardian ki damak Japan da thaki bane. Sivangi Singh Englishingani tara Indian Air Force ta changlakhi woman fighter pilot ki anisuba batch ta mahak commission tawki. Sivangi Varanasi dagine Englishingani kunda Rafale pilot oina khallabagi matung Rafale aircraft paiba ahanba Indian fighter pilot haibadu mahakna oire. India lengakna April kuntaruk amadi kuntaret numit nini India pumbada Punjab ki CM oiramba amadi Shiromani Akali Dalgi patron Prakash Singh Badalna leikhitabagi state mourning lauthokre. Awaba phongdokpoina numit nini jati gi firal tangkhai chingthagani. Prakash Singh Badal sorhonba nungairaktabadagi numit kharanigi mamangda hospitalized tawkhibani. India lengakna Englishingani tara mangada mahakpu Padma Vibhushan piduna ikai khumnaba utkrabani. Mahaki loinabi Surinder Kaur Badal machanupa Sukhbir Singh Badal amadi mamaunupi Harsimrat Kaur Badal leihori. Hariba miyoi singasi rajniti gi lamda miyamna sakkhangnaraba miyoi ngaktani. Prime Minister Narendra Modi masamaksu chatuna senior luchingba sigi mafamda aroiboina ikai khumnaba utki. Bangalore da chahi kuntra surabi nupi amana cheliba rapido bike tagi chongthakre. Driver asina nupi asigi hakchangda thengnanaba hotnarakpa loinana nupi asigi phone munduna atopa lambi amada punanaba hotnarakpadagi nupi asi bike tagi chongtharakhibani. Thogdog asi haukiba April kunma thoida thokibani. Nupi asina police ta thogdog asigi matangda complaint ama thangalakre. Nupi asina law khongki amadi mahakna chatkadoriba maikai adomda thaunanaba hanjin hairabasu driver asina takhide. Mamai thangda masakananabagi damak achenba motorcycle dagi nupi asina chongthaki aduga bike adusu mafam adudagi chenki hairi. CCTV footage dasu victim nupi asi bike tagi chongthaba mayek sengna uba phangki. Aroibada asigi tentakpa maroiba pau khara. Assam CM Vigilance Cell na Rajya Sabha gi MP Ajit Kumar Bhuya amadi atei miyoi tarahumdoi gi mathakta MP Local Area Development Fund lana sinabagam marilingana case ama pankre. Kedarnath Dham gi changpham gate ta Asmis Japi na leitengkre. Nagaland gi chet naribangam khi area da ONGC na ain kaina thau thibagi thabak chathaba pham dugi miyoi singna athingba thamlakre. India gi scheduled tribe list ta Mitei community bo hapchinabagi recommendation pinanaba Manipur High Court na Manipur lengak ta handak ta pikhiba direction adugi mathakta kuki in pi Manipur na pendaba phongdorakle. High Court ruling asigi mathakta United Naga Council na react tawrakrabagi matung kuki in pi Manipur gi maikai dagi su asumna reaction lakhibane. Haukiba pung kunmari asida Mizoram da COVID ki anoba case tara-taret phangkre. Man ki baat thoram cham masuba episode yokre India gi Vice President Jagdeep Dhankar na thagatpa amadi apenba phongdorakle. Indian businessman Vishwanath Patnaik na UK da ihan hanboi na
Jagannath Temple ama sananabagidamag lupa crore chani yankai dan tawgani haina wasakre. Masina Indian businessman amana mapan laibakta mandir sanabagidamag khwaidagi chawna dan tawba habadu oire. Indiagi apun ahanba khungang haraga Uttarakhand manabu khangnaragani habadi khungang asi last Indian village haina hana khangnarambani adubu handakta first Indian village haina nauna mingthol pikre. Union Minister Smriti Irani na Mahila Samman Saving Certificate Account Head Post Office singda hangdokpagi ayaba pikre. Chhattisgarh gi Dantewara district ta ngarang nasalite singna IED ama pokhai hanbadagi Chhattisgarh District Reserve Guard amadi makoibu puduna chatliba gari adugi driver yauna mioi 13 sahid ohenkre. Security personnel singna tonglakiba mini goods van asi IED sinaduna naxalite singna pokhai hankibane. India da Anova Nursing College Chamaga Yankai Taret Hangdoknabagi Ayaba Union Cabinet na ngarang pikre. Meta na mapoiba instant messaging platform WhatsApp na phone marida chapmanaba account user singna sizinaba yabagi anova feature introduce tokre. Ngarang dagi hauna phone marida chapmanaba WhatsApp account number log on tawba yare haina Meta gi CEO Mark na Facebook ta phongdorakhi. Operation Kaveri makha chatharaduna New Delhi tamna pairakpa flight amada Indian chahumga humpu yada airport thadokre. Operation Kaveri gi makhada Sudan dagi Indian chonga hena ahanba numitta hondoraktuna India da thonglakre. Makoina Indian Army Jindabad Narendra Modi Jindabad haina laukhi. Standard Chartered na haukiba April 13 da phongkiba report amagi matungina cryptocurrency Bitcoin na Englishingani kunmari gi loisilakpadade dollar lakh ama yoragani hairi. Russia amadi Ukraine lan gi matang da Chinese President Xi Jinping na Ukraine gi President Volodymyr Zelensky ga ngarang telephone da wari sanakre. Panbayai Russia amadi Ukraine lan haukiba matung lebak ani asigi luchingba ni sina ihan hanbo ina phone da ngarang wari sanakibani. Saudi Arabia na makoigi nagarik lising amaga chatruk marputaret yamnamak mai pak na lan na chahatlaba Sudan dagi hondorak pangamkre. Tha tara turuki matung da Amazon na India da Prime Membership Plan gi mamal amukasu hengkat hankre. Mamal hengalakliba si thagi amadi thakhagi plan singdani ningsing bayai English ingani kunma thoigi December da company asina membership plan gi mamal hengkat hankibani. Amazon Prime Membership P hana lupa chamaga humdramapan oirambadu hauzikti lupa chaniga maudramapan yokre. Amadi chaliba thasigi haugalakpada Apple Store ani India da amana Mumbai amadi Delhi da hangdokrabagi matung atai technical company singna piba tolop tagi yamnamak hena thagi tolop Apple na employee singda pi hairi. Economic Times ki report matungina employees sing da thagi lupa lakh ama Apple na pi hairi. Employees sing asigi manung da MSc, IT, MBA amadi BTech na chingba yauri. Ngasigi wena di Arambai News Guwahati da Mithilon ki pau sandok chaba matang sa loisin jawaga loinana tabiriba singbo amukasu hanna khurumjari.